Miteng tabiriba pumnamapu khurumjari. Isa Ketrimayumna Taramna Okjari. Amadi Yausang Kumhaina Lakpada Impact TV bu Thawai Tana Yengbiriba viewers singda Harauk Tayamna Nungaina Kumhai Asibu Saruk Yaminasi Haibaga Loinana Sandokjariba Thoram Asi Impact TV gi Entertainment News Kayagi Paudam Puzarik Liba Mami Mapao gi Thoramni. Ngasi Mami Mapao gi Chamaga Humputar Laksuba episode asida Kari Karamba Mapao sing Puzarik Liba gi Haibadu Miyamda Thamjage. Numit mangani chupna chathagadaba Yausang Kumhai Lamtagi Thanil Numita Yausang Mai Thaduna Hodokibagi Mapao. Yausang Kumhai gi Nini Chanba Numita Pesagari gi Thoram Imphal gi Sri Sri Govindaji Temple da Pangthokibagi Mapao. Democratic People's Front na sinduna Pangthokiba Short Film Contest 2025 da Makok Mathang Taraba Singda Award Lanthokibagi Mapao. Aroibada Hemanta Khumana Puthokpa Henna Khale Haina Mingthonba Manipuri music video album release tawkhibagi Mapao. So guys, ngasigi ahanba Mapao da puzarikliba asi lamtagi Thanil numitagi machugi kumhai Yausang Kumhai Yausang Mai Thaduna Hodokhibaga Loinana numit mangani chupna chathagadaba kumhai asigi manung channa tongan ba club singda sports amadi entertainment gi oiba event kayaga loinana numidangi matamda thabal chongbagi thoram pangthokhibagi Mapao asi miyam punna miling taminasi. Lamtagi Thanil Numitagi Hauraga Numit Mangani Chupna Chathagadaba Yausang Kumhai Lamtagi Thanil Numita Yausang Mai Thaduna Hodoki Yausang Mai Hek Thabaga Mai Horol Degi Chatnaduna Laklaba Nakathing Chatpagi Machat Mafam Kayada Uva Funky Loinana Numit Mangani Gi Oiba Kumhai Asi Laikai Gi Club Singda Annual Yausang Sports Meet Hainasu Pangthoknaki Yausang Sports Meet Asi Tongan ba Laifam Lendegi Shenglaba Maira Sing Loduna Hodokna Kibaga Loinana Tongan ba sports event amadi entertainment ki oiva event kaya su pangthoknaki loinana numidangi matamda mai horol degi chatnaduna laglaba thabal songbagi thoram su chathaki Irang na maram oiraga chahi anirom kumhai harau lepluraba matung numit mangani gi oiba machugi kumhai asina lamdam asigi miyamgi punsidasu fajaraba machu kaya ama purakpa orasanu haina Mami Mapao gi maikaidagi thamjai. Yausang Kumhai gi Nini Chanba numita pangthoktuna lakpa pesagari gi thoram Imphal gi Sri Sri Govindaji Temple da lining amasung chatnabi gi matung ina harau tayamna pangthokhibaga loinana Bijay Govindaji dagi Brazamai singna Sri Sri Govindaji Temple tamna laklaba matung Brazamai gi jagoi thogal tawkhibagi Mapao asi amu miyam punna mileng taminasi. Yausang Kumhai gi Nini Chanba Numitta Pangthokpa Pechakari gi Thoram Imphal gi Sri Sri Govindaji Temple da lining amasung chatnabi gi matung ina harau tayamna pangthokre. Thoram asida lamdam asigi tongan ba mafamdagi lakpa masing yamlaba ahalaman laisha pakhang kayana saruk yaduna machugi kumhai asi hena masak thohanki masing yamlaba Holy Dol kayasu Sri Sri Govindaji Temple da Holy Ishai Shaktuna Pechagari sanaki Pechagari gi thoram asi hek loibaga numit yungba matungda chatnabi gi matung inna UV lakpi sanabagi thoram su pangthoki loinana nungthil gi matamdana Imphal gi Bijay Govindadagi Brazamai singna Sri Sri Govindaji Temple da laktuna hauna bi matung ina Brazamai gi jagoi thogal utki
yausang kumhaigi nini chanba numitta pangthokpa pesagari gi thoram lamdam asigi tongan ba mafamdagi lakpa masing yamlaba miyamsing ahal laman laisa pakhang kayana saruk yaduna machugi kumhai asi hena masak thohalle haina mami mapau gi maikei dagi thamjari matang swaida yamna tenda break amtang lawjage khonglayang hanjarake impact tv bu miteng taduna leibiu Hey, Mapapi! Yeah, me masak kanggam saradana. Noi ponmak ising manung sida pulap namjilura. Ha? Pulap namjiluro. Ibu ya imani da shirya. Mahabharat ki wari paringdagi miyamna audio cassette oina thoina hena tana kharaba Impact Entertainment Channel na puduna lakchari Zagat asina kunti gi matik magun khang na naba thawoina sinba oiba tai Areba pot hapko aiba yumugi bai kadu tajarabani imung duna leramba pot chai makai loina lobudi yarabani adumako madusu nasana tawjaramde palibango Bhimna kanana sariba kuntina kanana sariba Arjun sariba sina kanaba oirigaba pumnamak mitmang da thamduna anoba mahawa makudol tamjagadabani na paijer beching kuba mase prithi matai mai be magi thakta sai thok jage Yengo nangi namangda bhagavana putigom pambigi masakoy na leplare namit pangkog lo kunti yengo kunti soidanamak miyeng tabiu Impact Entertainment Channel da Mahabharat ki wari paring Welcome back. Adom na miteng tabiriba si Impact TV da sandok jariba Mami Mapao gi chamaga humputar laksuba episode ni. Break ki matungda puzarliba Mapao asina Democratic People's Front na sinduna pangthokiba short film contest 2025 ta makok mathang taraba singi mana lamfel da leiba tantha police sanimada pangthokhibagi thoram amada lanthokhiba Mapao asimu miyam punna miteng taminasi. Democratic People's Front na sinduna pangthokiba Short Film Contest 2025 ta makok mathang taraba singda award lanthokre. Lamfelda Leifa Tantha Police Cinema da pangthokiba award lanthokpagi thoram aduda DPF ki President Dr. N. Rajiv Kumar, UNLF ki former Chairman R.K. Megan, retired Judge A. Notuneshwari yauna maruoiba miyoi kayana sarukyaki. Short Film Contest 2025 asi maruoina Manipur ki electoral system da ahongba puraknabagi pandamda pangthokpani haina DPF ki President Dr. Rajiv Kumar na hairakli. Kunai amabu ahongba purakpada film gi lamda thabak tauriba singna tongan ba thaudang kaya lauri thaudang sing asi aikhoi gi iramdam asidasu hena lobagi tangai fadaba ama leiri haina UNLF ki former chairman R.K. Megana thamlakli. The Washington film executives in this film industry are going to Somalia to quickly about the second top of the performance of Lamtha. May I put on my lawyer to run camps? I do my see how the doctor to now. What is it? The doctor now. Okay, my man, sacrifice, Katopa, Amadi, Wakal Tantaraga. طبعاً كتورة contributions أشي ماشي ممكن سو كارين هيفسي تيجان تنتظر. Aroibada puzarliba Mapao asina yausang kumhaiga mari leinana Heist 360 Pictures production gi makhada Hemanta Khumana direction piduna puthokpa hena khalle haina mingthonba Manipuri music video album Mars ki tarik mangada Heist 360 gi YouTube page da release tawkhibagi Mapao asimu miyam punna miting taminasi. Yausang kumhaiga mari lainana Hemanta Khumana puthokpa hena khalle haina mingthonba Manipuri music video album release tawkre. Heist 360 Pictures production ki makhada Hemanta Khumana direction piriba hena khalle hairiba Manipuri music video album asina mai haurol dagi chatnaduna laklaba yausam kumhaigi fazaraba masak adubu takli. Hena khalli haina mingthonba Manipuri music video album asi Kwakathel Laishram Laikai da laiba Ningsingkol Luang Sangbam da laiba Montana da Yum amadi
Fayenggi lampak hairiba mafamsing asida shooting chathakibani. Manipuri music video album asida Martin Irengbam amadi Itoina maruoiba saktam langbaga loinana Suraj, Belinda amadi Sorojini na supporting oina saruk yari. Hena khalle haina mingthonba Manipuri music video album asi Beaten Chongtham amadi Pusparani anina Seishakli Bebisha Salamna album asi choreographer music tana Rahul Blue amadi camera da Regan K Aisni album asi March mangada H360 gi YouTube page da release tawkibani. Nakhali haiba koigi Hemanta Kuman direction gi makada aina luxury role se koigi ichanupi amagi mabungne sari se aduga laiba koigi hero ama yauri su ma ju koigi story sida koigi kano ma chan nungsinaba muibani nungsinaba sarakadoini. The Hemanta Kumangi direction makada puthokchaba he na khalle hariba music video album asi yausanga mari leinana namjabane yausanga mari leina namjabase akhoi soi soidana yausam mangna thadokjagani mayam nungsibiduni se esi yengbiyo aduga album sigi music video asigi concept sina akhoi ngasi namjari base sinje kainone aigi ibungi lohongba num inesta mayam pullaga sida romance ki sin machet ama yawe tamaina nambane si mafamje namje yam nungai music video album se mayamna nungsibiduna miteng tabiyo anu maktada impact tv kuthang da geng berba mipum kudung mapu Martin Ringbam de kolon kromjeri ngasi akoina torize sije hena khale harba music album jigi short khar lojabane adu hoji hoji ke akoina loriba short se wedding ga mai lena lobane and yoksangar mi lena loba music album oidune kanogi Hemanta Kuman gi direction makada adu mayamgi thogjal dagi music album asi mai pakna mayam gi damakta kusina bangam boijage harga tenjari haina bini aidi nung se basenang no chireni aidi kanjaragana yade nung sinu su thamoi sinanang khalai khalaga hena khalai lamdam asigi nat amadi chatnabi bu kahendana machugi kumai asigi fajarba saktam adubu takliba Hemanta Kuman puthokpa hena khalle haina mingthonba Manipuri music video album asi miyamna yamna pamnaba music video album amadi soidana oigani haibagi thazaba Mami Mapao gi maikaidagi thamjabaga loinana makha tanasu Hemanta Kuman gi fajarba Manipuri music video album kaya soidana puthokpirakani haibagi thajabasu thamjari. And that's all we have in this episode. Mathangi episode ta anauba mapao kaya galoina na mulak jage. Until then, keep watching Impact TV, and yes, never forget to subscribe our channel and to leave your suggestions and feedbacks in the comment box. Till then, bye bye and happy Yausang.